everybody. I'm with Captain Rohit Lal of Nalanda ship, and we are a team of journalists from Manipur, and we are very happy that our captain has given us so much of generosity, and we are pleased with his hospitality. He has shown around the ship, and that he has explained everything, and he has been very kind to show us around and give us special treat. Yesterday we had a very nice recreation time, and that was awesome. And Captain sir, you told us that you'll be taking us to some very nice place before reaching Port Blair. Could you please tell us, highlight about that? We will be touching Diglipur and Mayabandar. Both are very beautiful places. And Andaman's most beautiful beach, I believe it is in Diglipur. I don't think will have much time, but you can just see while we are entering, you can see those islands. Yes, sir. And then, sir, you have told us that even your ancestors were taken to the Andaman Islands. Yeah, in 1858, in the first batch of prisoners, my great-grandfather, he was sent as a prisoner to Andaman. So we have covered the history and... yeah, now I'm it was first time I came to know that Andaman has got, Manipur has got a long history and a connection. Now we feel more connected with Manipur, more and more connected. So definitely I would request Manipur people to keep on coming to Andaman, and people from Andaman should go and visit more to Manipur. Definitely. Thank you so much, sir. Thank you. Thank you so much. Enjoy. Akoy hojik Nalanda harba ship sigi captain Rohit Lal ga wari mem sanare mana sigi captain akoy ship sida kai kai lege haba zum am takire atoba to pom cabin ke kap yam opiri aduga Andaman and Nicobar Island yo kanda karma mo kanda satpana ngai de habi matang de su mai gi oi ba experience me am ko de share to ko gi team ga More interaction relax. story. And if you have time, morning you go to Havlong, take the first boat. See, to take Jolly Boy, you have to drive down for almost 1 hour. वो गाड़ी वाला पैसे लेगा आपसे, फिर वो बोट वाला 1800 लेगा. अब ये बल्क में बुकिंग करोगे, they will charge you खाली 1200 rupees. Okay. And it will take 1 hour 15 minutes. For And that is much better high speed craft. You go in that. Is that Hablong or Hablong? Havlong. Hablong. Ona haise ko Jolly Boy Island ko to huiro Havelock Island no chalo na hare adu ne hena cheaper than Jolly Boy digi ko phasaba su ne hele ha ona hari Overall yang pada sumai di sales ya dong cost effective point bese. Hojik Andaman di yaudri Mayabandar da akoy nga kumlamani aduga akoy gi captain gi special permission lawraga akoy media person singi damakta mapanse kitang visit tawbagi adugumba chance khongjabani adu ha thoga yenge mamni mamjalakle adu kari kari ubadagi habududi khangde ado adum explore da boina hatang gi oina thokjarak pani akoy hojiki akoy Mount Manipur da satkadoriba akoy gi purpose ancestors forefathers ki ancestral singi akogi khonguli bachat pase si de yamna regards respect to go oina acknowledge to go oina spina ko special permission to gira pani do mapanje yeng minaje mamadi village ne hairi akoi captain ha bada masi village ne dasi kamai ha bado do yeng je na ha
Huzik ayuki pung taruk adwai tare. Good morning everybody. Koi ngahaki manungda Andaman yorani. अच्छा है, बहुत अच्छा है। हाँ, थोड़ा डिले हो गया था मगर उसके बाद सब अच्छा हो गया। Hi, Jusri. हेलो, आई जुत्सगे। फाइनली आई जुत्सगे। हौजे अखोई यौरे हुजिक। पॉपुलरगी खितांफम योक्सलक्पसिदा करी फौबिगे थमोइदा यम नुंगाई अखोई हुजिक अखोई ट्रांसपोर्टेशन गाइरी। आई तो पीजे पाइ थोपिदना लाओ केनी येंगा तम तम चलस 여우리고 फाइनली अखोई हुजिक सेल्युलर जेल दा चलगा लाइट एंड साउंड शो येंगदोरिबनी अदुगा मसी अखोई लंबीजी जेल यौद्रुंगाइदा जेल दुगी लंबीदा नाकलदा फाइना येंगथरकपदा उबा व्यू नि अंडमान की सेल्युलर जेल की हेक ममांग लेबा वीर सावरकर पार्क हाइबदनी पार्क स्टेज दा स्टैच्यू मयाम उरे द पार्क and right opposite to Veer Savarkar Park is the Cellular Jail of Andaman and Nicobar Island. Kasi ako yung Andaman doon ako di pa. Hindi important Mount Harriet at saan na ba? Mount Harriet kasi na Mount Manipur hay na tuloy bang kumasigat sa na memorial function na mapangkupagi horam ako yung sige sa schedule tawre and this is the most important event of this entire tour.
News pu miyeng tabiriba khwai khudingmak pu ai Joyshur Shamna taram nokjari akoina lexariba mafam asi Mount Manipur ni hana Mount Harriet haina khangnaramba Andaman ki mafam asi Center lengakna Mount Manipur haina adamaina mingthon bikraba mafam ni 2021 gi October thada Union Home Minister Amit Shah na mafam asi Mount Manipur ni haina nahungnana officially rename tawkraba mafam ni mafam asi Manipur gi miyam gi damak yamna maruoi mafam ni akoigi ipa ipu singi dagi Manipur akoigi state ki puariga sagona dina laklaba mafam asi daisna akoi all Manipur Working Journalist Union gi nupi member sing akoigi thaumi sing president vice president amadi DIPR government of Manipur dagi official ani yauna akoi pulap na mi kuntraj na Manipur dagi akoi Manipur gi chief minister N Biren Singh na flag off tawbiduna lakibani aduga ngarang asi akoi gi Port Blair da jahaz da akoi thungjare aduga ngasi akoi officially Mount Manipur is raised akoi chatuna akoi ipai pu sing na lairamba mafam political prisoner oina 1891 gi Anglo Manipur war ga mari lainana loi thaki ba akoi gi ipai pu singi moigi liklam moigi khongul liba lakchabani mafam asreizra akoina Manipur degi pujarakpa uchar khar thajaram gani Manipur degi nupi journalist sing han boina laktuna mafam asreizda lakami haibagi sakhi ama thamnabagi damakta akoi uchar khar thajaram gani aduga Manipur gi firal su chingkhatkani aduga mafam asreizda akoina yengjaba matamda matam amada Manipur gi Maharaj Kula Chandra Singh amadi mahakaloinana miyoi kunithoi sigi manungda ai isamaki ancestor usam aru singsu yaujai aduga sina akoigi ipai pu singna taseng namak leizaramba mafam duni oja sidaizara hoje phadigom kai ka jo tharame haija somsai yum macha tharaga leramba ani manu tenkhalaga mono nakupi gumba tulasi gumba kai gumba khara howa akoina chappa matamdo thengna bai wani hojiti madu hori bai ju khangtre hautre bai ju khangtre matamse loi change sore climate change weather change mai am tawre aduna hojing makte haiba ngamtre matamdo 2003 da akoi lakanda di maro nakupi ga tulasi ge jana horami aduga jamoina leiramba kai ala de anta lerimtre hana akoi chala 2003 da ju lerimtre sada yung kai gi check nung khara tai singa masai iduna pagore aduga sisna tasing namak moina leramba sigi British residence jum sida leise moi ga nakna lerme bisida Hoji aina lai mafam asi akoi Maharaj Kula Chandra aduga 22 others Manipur dagi political prisoner oina British singna Andaman da deport tawkiba moina leiramba adugi yumduni aduga yumdi leitre hoji yumdugi foundation di akoina uba thengnare mafam adumakta ni akoina leiribasi hoji se koi 2003 da koina koi kadai da koi press conducted to si sasige na koi standing committee na khanar kan se da koi adudi Andaman da smai to na koi gi halam jing matam da last war of independence Manipur gi last war of independence da Manipur gi athobu mayam puraga koi Andaman da thamgi habini na da satlasi adu mafam du yengu si haraga koi khanar kan da amju gi team si semaga koi press conducted to si sida lakpani lakan da koi mamang da haija ga koi si cellular jail da thanam de koi Mount Harriet da tongana kano koi gi quarter piraga thanami kan se da koi Mount Harriet da laga koi observation tawi then yum da halakan da koi memorial sabiyo na haibani amuna hadak da koi da na Union Home Minister Amit Shah na Mount Harriet to Mount Manipur no othokre na hairamni na adugi kari development leirage kari sengwa sagalage si yengmina si hane koi puna lakoni aduga koi mamang da 2003 da ihana na satlaga koi amjuna Mount Harriet da koi meite gi thobsing leirami hana puthokiba dugi remembrance observation amaga tawse na koi khalaka da koi handagi khongsa si lakoni uji yamna di propana tabna apurakpa khara do koi pulap thamina bani koi ngasai Mount Manipur da dum leizari aduga Mount Parvat National Park manung dagi thoklakle park manung da khoina Manipur dagi pujarakpa yokchak pambi su yaure aduga kundo pambi su yauna atai topa lei gi char adai pambi gi char meyam tharamle
ꯑꯩꯈꯣꯏ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯇ꯭ꯔꯤꯞꯅꯤ ꯍꯟꯗꯛꯀꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯒ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯁꯤ ꯅꯨꯄꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯦ ꯖꯣꯏꯁ꯭ꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯗꯦꯠ 16ꯗꯒꯤ ꯏꯝꯐꯥꯜ ꯇꯨ ꯀꯣꯜꯀꯇꯥ ꯇꯨ ꯑꯩꯈꯣꯏ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯁꯤ ꯂꯥꯛꯄꯅꯦ ꯗꯦꯠ 16ꯗꯒꯤ ꯑꯄꯥꯔꯠ ꯑꯣꯐ ꯗꯤ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯒꯣꯜꯗꯟ ꯖꯨꯕꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔ ꯗꯤ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯀꯤ ꯑꯣꯏꯕ ꯇꯤꯝꯅꯦ ꯑꯩꯅ ꯈꯪꯖꯔꯛꯄ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯃ ꯇꯨꯔ ꯃꯌꯥꯝ ꯑꯃ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯒꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯇꯤꯝꯒꯤ ꯇꯨꯔꯁꯦ ꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯆꯠꯅꯦꯅ ꯑꯩꯅ ꯈꯟꯖꯩ and is a very historical tour for the women journalists aduna masi adum akoi matung tabada su dum lakpa ngambi boisenu hoji phobi oina de yamna hadi tangba yam itahasik koiba nupi journalist ngi kongchat nena lawe aduga yam nungai ba mana akoi da masa ahambagi hek sigi mount manipur si hek khongda ba hadi changapagi entry tu da koi magi gate thelamado mount manipur Forward National Park something adumai thelam badu da koi isa da yamna nungai ba puning nungsi ba haidi lakro ba koina jahaz da lakpa pawda adu kematik haidi punna lakpagi nungai minarga su isa da khajitang wa ba yongning bagi langtak na ba mayam adu loina makko kharkan da koi da yam nungsi ba koi gi matam dugi koi gi Maharaj School Chandra ga mafam sida lei niko ka haibagi wakhallon sida yamna nungsi ba phawai adu yam nungai ba khongchat ne akoi Tahom Bijoy koi Raj Thongpam moyani General Secretary sigi moigi listing makha da koi hojik Andaman gi Nicobar gi khongchat chi yor pani hoji bawde da kamta aswengam yaude aduga yamna nungsi ba yamna historical loiba mayam ama khomjin tasan birakanda koi gi miyam da Manipur da akoi chatkre na soidana akoi halakpase soidana mayam da nonga lakanda haidi akoina hangraba or horen sman nungai ba nusi ba wari mayam praja da thamakani habagi akoi de expectation tori ba singse akoi soidana su thamse matung tabada su nupi journalist mayam na su sugumba Andaman Nicobar gumba mafam da leiba akoi gi maitai singna taba Manipuri singna taba mafam kaya sida chatlakanda akoi gi oiba story mayam collector kan akoi contribute to akoi society se contribute to gadi akoi apunba nushina bagi mari do hena hengalakani haibagi ache pathajaba le joisri duga yam nungai be faujei smaina lakpa fangjabasi hauji akoina park dei kumtharak laga somda akoi ngasai gari khamlamba mafam duda amuka akoi junction jabani paumi ngak toy banina akoi masenju pauze karamba angle da karamba hojiki yamna historically significant oiba place sigi karamba angle dagi kari kapaga karamna pausem gani habigi akoi loimak busy oinari akoi mayamji paumi ngak toy banina ipa ipusinga sagona duna leiriba mafam Mount Manipur hariba mafam asida laktuna imina ikhongna uba phangjaduna ipa ipusing maroina Maharaj Kula Chandra gi mafamda leimana amatang katuna ikai khumna ba utpagi tanja pibibigi damaktasu All Manipur Working Journalists Union bu thagat pa phongdok chabaga loinana makha daba pawda mayam gi mafamda tamjaba phangjaba si laiba phabani and thamjai ꯑꯁꯦꯡꯕꯕꯨꯗꯤ DIPRꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯩꯅꯕꯨꯗꯤ ꯑꯣꯊꯣꯔꯤꯇꯤꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯌꯥꯎꯔꯛꯄꯁꯤꯒꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯑꯩ ꯍꯧꯖꯔꯛꯄꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯍꯥꯟꯅꯕꯨꯗꯤ ꯂꯣꯏ ꯈꯪꯅꯔꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯥꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯐꯥꯗꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯍꯥꯔꯥꯖꯥ ꯀꯨꯂꯆꯟꯗ꯭ꯔ and his team including that ꯁꯦꯅꯥꯄꯇꯤ ꯑꯅꯧꯁꯅꯥ yaurakanda sidaisida transport torukibni haiko after akoi mighty British ki makuta mighty raba matungda after the war of Anglo Manipuri war of 1891 matungda
April akhoi mai thirba matungda political imprisonment amu oina Maharaja Kulachandra amasung mahakki team ko freedom fighters kungani thoi yauna sida sida imprison oin thanami hai mamangda akhoi na thajana badadi akhoi cellular jail huzikina matamdugi na kalapani ko adaidu da akhoi gi forefathers sing se brave soul sing do sida thanambani haina thajaba cellular jail da adubu wari hangna badadi cellular jail was started to construct in 1896 aduga moi purakibasina 1891 da oiba adagi si open tawbasina after 10 years 1906 da cellular jail se open tawba adunadi akoigi ipa ipu sing akoigi brave soul sing do kalapani da thanamaroi haibagi potu matholak padagi mamangi amzugi trip tuna sigi kano se trace tawrubane 2003 da adugi mathang development la kanda 2021 gi October da Amit Shah, the Union Home Minister na Mount Harriet haina khangam se Mount Manipur haina rename tawbire rechristen tawbire akhoi si sukha thajade Manipur dagi na sigi Port Blair phogi arapasi 1472 kilometers we can say 1500 kilometers haiba du yare ko adugi arapase la kanda ship ki journey da flight ki journey da mathang la ga akhoi ipa ipu singda tribute piba ngamba adagi ngasi tawjagadoriba uwa thabagi mayam se yamnamak lebak phaba amani haina laujai masimak aina journalist ki profession sibu ko yam salute tawningba even including the women journalists of Manipur adum haija yam historical oba khongsangi haina Kita kopi warna happy.